Ngarang Akampat ki relief camp ta laiba inmate singna yamna democratic oiba mawongda rally chatnaba honaringaida Imphal East District Police na chathakiba thong ado yaningtaba phongdoktuna ngase Khwairamban Ima Kaithel Joint Coordinating Committee for Peace na Khwairamban Kaithel da khongjang junction khrei ngase Khwairamban Kaithel da junction khiba khongjang aduga mari leinana Khwairamban Ima Kaithel Joint Coordinating Committee for Peace ki khongjang loi singna phongdorak phagi matung inna Ngarang Imphal East District Police na Akampat Relief Camp ta chathakiba ka hinba thong adu akanba mawongda condemn tawe mayum makai mai thakibadagi laifam leitaduna awa chaitheng khangduna relief camp ta lairiba singna pendabagi khongchat ama chatnaba honarakpada police na yeknaba amada chathagadaba thawong chathakiba thong ado Khwairamban Kaithel gi ima singna hakchinna lawe ngarang thokiba laibak thiba thodok aduda jenaba police personnel sing khudakta thabaktagi dismiss tawgadabane masida lengakna kanduna leiba yaroi haina phongdoknarakhi Relief camp da laiba isa isu punamak ado ngachi na yektana siba kaya ama yaura mana masina mohoina praja ama moina government da hajaning dana laksabani moina tawdabani karino haibata moi mayum da halan biu atuba matam da mamagi relief camp da ki mayum da handan biu haiba wa haise haina bagi da makta mohoi laksaba matam da haiba akoi ki police na chingba mayamna thatana kotana adugumba tiar gas kapsan ba achoka pannang han ba che aikoi Khwairamban Ima Kaithel gi ima sing amadi praja punamangna yaning de ngarang mak thoiba thodok che Manipur gi state force na tawriba mawong che governor honorable governor anawo wasak lobagi damakta aikoi gi power do kayam lei haibase utpaga sam mana haibase akoi na pasa miam da hajaningi malam de moina tawriba thodok Police ta khudak ta dismiss ta loina na mara leje ta ba khulai pai ta ba mi da democracy right ta yum da hanjan jage hai ba da torture pi da na